Leibak Leihao manghanbasi crime ni haina akhang-hai singna akanba mot thamlabasu miyoi khoina Khutsem gi mayak kanba har kaya leptana Sijinadabadagi aikhoigi Leibak Leihao sing khangu thakta manghanli aikhoigi Leibak Leihao kange hairabadi Khutsem gi har Sijinaduna lau pathap chathariba si tokpa mathau tai khongthang asina Leibak Leihao kanbata natana hakchang sokleidaba mana masing kaya amasu puthokpa ngamgani hiramasagi matangda TOMTV gi staff reporter yaipabamaitai kharibamdagi akhanaba pautamama Khutsem gi Haar Sijinadabana chathaba lau pathap to sing namai pakle haibasi mamang chahida action organic Manipuri demonstration farming na puthokpa pothokna mayek sing na utkre organic ki Haar Sijinadabana haibasi Leibak Leihao da leiba organic ki potam sing mapangal kan khalhan bani haina Crop Solutions Center for Plant Health Manipur gi consultant Dr. Thoithoi na phongdorakli Dr. Thoithoi na phongdorakpagi matungina Leibak Leihao da yauriba hingkup sing na pambi da kanaba kaya amapi chemical fertilizer Sijinadabana Leibak Leihao da mahausadagi yauraklaba hingkup kaya hatuna Leihao chendaba leibak ama oihali hairi Tuzik akhoi Manipur sida hana mayamna tonariba mawong sidadi akhoi gi hidak si pangkapta kapagi adugi sahi moron naina lakpadagi tumba waba hidaki residue mayam ma lemkhak mayam le paktu le hubada natana masinjak pambi gi masinjak happy bani haidana makhan kaya gi sahi khuding hapsal ma gi lepham thokpa jiba hingko lepakta leba macha pik hingkop sing asi masum mathang si gi ba na maram oidana soil health parkte aduga moida thariba pambi sing sigi pothok phangpham thokpa pothok du phangakta si sichu aman organic farming organic farming is labadi mangwanda laigada compost toin hapapa compost vermi compost aduga farm yard manure sing ate toin hapakpanina hingkup singi magi laibagi masing chang hengalani soidana si hengalakwa loinana magi kanno sidaida ya koin hidak si saibagi chang si jo handar abanina masana masa phabai du soina oira kadorin jahi khudingi aikhogi Leibak Leihao hanthai haibasi adumak chumlaga leiraba amani Leibak Leihao hengat hangi hairabadi lomi singna chemical gi Haar Sijinadaba toklaga organic gi Haar Sijinadaba tangai fadi hainasu agriculture department gi extension officer TOMTV manina phongdorakli organic gi Haar khaktamak Sijinarga fodok yamna puthokpa ngamlaba lomi amanasu TOMTV da hai organic gi Haar Sijinadabana Leibak Leihao Kanba Ngammi hakchang sokloidaba pothok kaya puthokpa ngammi organic oina koina mayamna pamnariba organic habidi organic ki oiba payamgumba famyal menor haitare thantigumba kaimbaje moigumbaje akoi manipur dadi kya senadi sugumbaje sena birakanda akoi ki soil ki fertility je ena khana akoi ki thambada du mateng oigani akoi mioiba na het hingi bamkai koi daka leidorba chemical fertilizer sinaga mangi durbo soil ai organic farm ji toga masi makan bangambagi so ide yamna stock thok chop ai isingda leba jiba tingkang mayam ama uche waya mayam ama akoi chemical fertilizer ta chemical insecticide mayam sinaga mangal mayam akhogi organic ki oba sumba mayam su kan ngamgoni haina masidani enya yam akhoi yam pena yam halau chata sigi organic farm je in tawjai maramse organic ki Haar Sijinadabagi matangda palleduna Dr. Thoithoina makhatana hai labuk sing paktaknana organic Haar Sijinahangi hairabadi lenga ki mari leinaba loisang singna lomi singda organic Haar Sijinadabagi chatna kanglon mapung phana khanghan badanatana organic Haar Sijinaduna chathaba low pathap mai pagi haibadu khudam oina utpa tangai fade Lomi singnasu oiroi haibagi wakhalol thadok laga waste to wealth haiba pauro adu ningsingduna isana isagi organic Haar semjanaba hotnaba changi yumdagi thokpa fatta haudi sing patha pumthahanduna har onthokpa yaba khudimak har onthoknaba hotnasi masigi damak mathau taba khudimak lomi singda pinaba krishi vigyan kendra amadi mari leinaba loisang singna thonglauna hangduna leiri hainasu Dr. Thoithoina makhatana phongdokhi Leibakta leijaba Haar sing si pambi na chukot bangam da basi phangan na ba nitrogen fixture sing sina atmosphere da leba nitrogen fix to bodan na tana phosphorus Leibak da leiri basi pambi na chukot bangam da basi thugai raga phosphorus mobilizer potash mobilizer pambi na phangan ba aduga potash pambi na phangna na ba aduga mohot na ba organism mayam ma Leibak da hapatari adu da na tana Leibak da pambi sing da laina thon bangam ba kokphai makhan kaya bu hatok bangam ba aduga kokphai kaya amasu okhina Leibak da hapchalak sina maram oidana afaba ahingba masa phaba soil habasi matam kuina chatna ba yaba aduga soil habasi lerakadore ari pak chawra lobuk amada akhoi gi vermi compost loinamak du thungna ba hapa ko nagadra haiba matang su lai adugo mayam sigi yengdinge kanda akhoi mipung khuding na tawba yabasi kitchen waste na masi amada pahlaga decomposer capsule laga tha amma khai ani gi manung da madu mapung phana patha laga hingon hapa ga su adum sina ba yaba Manipur gi krishi vigyan kendra district agriculture office sing sub divisional agriculture officer sing uri
mafamsing horticulture gi laiba mafamsing si hojiti vermi puthokpada yamna achoba tingbang piriba amasung mokoida training toina piriba amanina sigumba aigi laiba lemkhaksing mai thadokadaba hundokadoroba adugumba potlamsing adu hundoktana afaba potlamsingda akoina pamising thaba kanda phajana mapung phana thasi west to wealth haiba wafamsi akoi mudi mak insangmina si haiba wafamsi thamjagi